Hello guys, RR story na मैम बता राम नोक्सरी ngasidi मैम निदमक्ता वारी खरा पुदुना लाक्सरी वारी सी अनि हुमदी दुम ओइरनी अदो कमाने तो बुगा बदो मैम पुना तामिनसी मैम पुना खंगमिनसी अहान बगी वारी सिना आइगी मिंग लेफम दे हाइजर रोइगे आई हौजे क्लास 9 तमजरी आइगी चिलेनाव नुपीना अहल नुपाना अतोंबनी आइगी इमादो नुपा अतोपदा मयम पानखरे अदुगा आइगी इपादुना नुपी कोइरगा पाखंग सारगा ले नुपी अमांग कोइरगा ले रहबनिको हौजिक आई लाइबक फबदगी आइगी इमा पोक्पा इबोकी मनाक्ता ले आई हौजिक लाइरिक तमजरगा लेजरी आइगी इमादुना मयम पानख्रिदुगी मरमना आइगी बाबाना आई पोक्पा था फाद्रिङैदा फावबदा आइगी बाबादो नुपी अंगा कोइबा हौरखि अदुगी मथक्तसु आइखोय इमागा बाबागासे अनम यामना तानि अमना हेनबा यादे हाबगी वाखलो लेने अदुगा आइगी बाबासे आइगी इमासे नोंमता नुंसी चानना लाइमिनाबा अमता पोखिदे आइदी अंगांग ओरिङाइदगिसु आइगी अपोक्पी इमागी मेमदा लेजरे इमागी मनाउ नुपीना आइबु मचा सकना नाकोनबिरगा आइबु लाइक लाइसु तमहनबिरखिबनि अदुबो इमा इपागी मेनुंसी हाबदुदी मचेत अमता फावबदा फावकदे अमुक कपसे मीगी ममाना मचागिदमक्ता हराव कुमहैदा तौबिबदु उरगा यामना कलक्से अदुबो आइना हाइनिंगबदि इमा इपागी मेनुंसी फंगदेबा मयामसिदि मराइबक फरबनि अदुबो आइगी पुंसीददि इमा इपागी मेनुंसी हाबदो आई फंगजरक्तरे अखोइसु खले आइगे इमा इपादुना ज्ञान तारमनबदि अखोइबु मिनुंसी खंगबिरमदबा तारगदि आई ngasiगी फिबमसिदा लेरमलोइदबनि ममा मपाना मचादा नुंसीबदो मदुगी मिनुंसीदो आइसु फंगलमगदबनि हाइदना खंजरगा आई थमोय यामना पेंदना थमोयसे याम सोकना आई अदुमा कपचै आइगे पुंसीसे यामना तोले आइगे नाउनुपासु बाबागा लेमिनरे आइगे नाउनुपादो इपंग पंगजबनि बाबाना थेमगा लेमिनरे महाक्सु चारक्लबा मतमदा खंगकनि अदुबु आइगी इबोक आइगी इमा इपा सकलबिसिदि आइना चारक्लबा मतमदा नुंगाइना थमखिनि यामना पेंदबा थौदोक अमा हाइबदो ओय अदुदुना मचाबु मिनुंसी खंगबियु करी दौबगी मयुम पानबा मतुंगदा मचा मसु लेरबा मतुंगदा नुपा नुपी कोइदौरिबनो युम पानबा हाइबसे पुन्ना नुंसी चानना फैमिली अमा ओइना लेमिनगदबनि अदुना तबिदा तोंगानबा वाखलोन खन्नरगा नुपीसु नुपा कोइखिबा नुपासु नुपी कोइखिबा मयम पानखिबा नुपी थेरबा नुपा मचा मसु लेरबना पखंग सारगा लेबा सिना मरम ओइरगा मखोयगी हाना लेरमलिबा मेनुंसीदुसु लोइना मांखिगनि अदुगा मचा मसुगी मेनुंसीदो अदुसु मखोय अमुक हना फंगलोय हाइबा तारे मसिनी मयामदा अइना थमजनिंबा हाइबा तारगा अनिसुबो वरिसिना अमुक मयामदा इलिजरके आइगे मिंगदे हाइजररोगे आई कसारगिनी सही 26 सुजरे आई 2015 दा आई मागा खंगनखिबनी हाइबदी आई कनागुंबा मगा खंगनखि 2019 दा आइगे नुपाना आइबु फारगा लौबिखि आइंगोंदा धमका तौखि नसाना याय हाइदुना कोमु नत्रबदी हातकनी असुमना कि हलखिबनी आइसु किबना इसाना याय हाइदुना खुमख्रे नौरिङै मतमदा माना आइबु यामना नुसिखि यामना खंबनखि चही अनिगी मतुंगददी आइसे अंगांग याउद्रे हाइदुना आइबु यामना ओटपेखि इकोबोक इवाना नुंगतिगी असोयबा येंगेंगदुना आइबु फुबिखि चैबिखि ngangbiki aisu yam wana khangki yumda haibadasu ima ipana nungairoi haiduna ai haikidabani aduga ai leina nupi koiba nupi gu unaba oktaba lamchat chatpa horaki moi ani himina bagi photo phawda video phawda ai ngonda uhanki aduda sunatana nupi mayamda army saraga blackmail tawraga nupi mayamda oktaba lamchat chatpa horaki aisu ahanbadadi khangde mahaki phone do lock thamme ai khangde pangnamta namchanbada yakhre aisu huralaga yengbadagidi ai yamna nungaitaba phawki isada karino ma phawki habadare aina ukhre khanbadagidi aingonda hatnaba kanna aigi kaurisa melaki thangna tilage kainaga dhamka toraki aisu karigi asuk yamna ton hingudoino aigi su ima ipa le haiduna aina ima ipa da takpadagidi police case ta tore nupa du divorce tore adu wana laidau sarpudi ni ima ipa na haike ima ipa na nangi da maktasu laini haike ai maga court divorce toraga leki ai kapsu yamna kapki depression su oiki isai thanda sening ba phawki ai hojikti nuaire yumda lairabanina akiba akhatpa sen aigi wari aduga aina ngasi aigi wari se hapchaba matamda mayamda su dum sandokpiu haibadi aisu wari se taraga pen ba habad oijagi aigi punsida ngasi kari phibamda leire habasa mahakna su khangbu oisana aigi pendraba kholausa aina ngasi channel asida hapcharak pa phangdebasa ai aduki matik nungaijai aduna mayamsu aina haijari
ꯋꯥꯔꯤꯁꯦ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯁꯤꯌꯔ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯒꯦ ꯃꯁꯤꯅꯤ ꯃꯌꯥꯝ ꯑꯅꯤꯁꯨꯕ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤꯁꯤꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 18 ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯀꯥꯁꯅ ꯉꯁꯤꯗꯤ ꯊꯥꯕꯜ ꯂꯩ ꯆꯠꯂꯨꯁꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗ ꯑꯩꯅ ꯏꯃꯥꯟꯅꯕ ꯃꯍꯦꯁꯁꯨ ꯍꯥꯏꯔꯦ ꯃꯍꯥꯛꯅꯁꯨ ꯆꯠꯁꯦꯅ ꯍꯥꯏꯔꯛꯈꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯊꯥꯕꯜ ꯆꯣꯡꯐꯝ ꯌꯧꯔꯦ ꯍꯥꯏꯕꯗꯤ ꯊꯥꯕꯜ ꯆꯠꯂꯦ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯔꯣꯏ ꯑꯊꯤꯡꯕ ꯂꯩ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯀ ꯊꯥꯕꯜ ꯁꯤꯟꯅꯤꯕ ꯂꯩꯁꯥꯕꯤ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯌꯥꯅꯕ ꯄꯣꯔꯛꯄ ꯉꯝꯗ꯭ꯔꯦꯅ MLAꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ ꯊꯥꯕꯜ ꯆꯣꯡꯅꯕ ꯄꯔꯃꯤꯠ ꯂꯧꯕ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯉꯥꯏꯍꯥꯛ ꯆꯣꯡꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯆꯣꯡꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯅꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯜꯂꯛꯑꯦ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯀꯣꯏꯔꯦꯡꯒꯩ ꯆꯤꯡꯌꯥ ꯌꯧꯔꯛꯄꯁꯤꯗ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯑꯃ ꯁꯤꯠꯂꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯕ ꯏꯌꯥꯝꯕ ꯑꯀꯥꯁꯇ ꯏꯌꯥꯝꯕ ꯑꯀꯥꯁꯅ ꯑꯩꯉꯣꯟꯗ ꯈꯔ ꯂꯛꯅꯔꯛꯑꯦꯕ ꯕꯨꯠ ꯌꯥꯝꯅ ꯇꯝꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯄꯅꯦꯕ ꯑꯩꯁꯦ ꯃꯁꯥꯒꯤ ꯑꯣꯏꯅ ꯈꯔꯁꯨ ꯀꯤꯒꯟꯕ ꯃꯤꯑꯣꯏꯅꯤꯀꯣ ꯑꯗꯨꯗ ꯏꯌꯥꯝꯕꯁꯤꯅ ꯐꯥꯒꯤ ꯇꯧꯔꯛꯑꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯌꯥꯝꯕ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯦ ꯑꯗꯨꯒ ꯏꯌꯥꯝꯕꯁꯦ ꯂꯩꯍꯧꯔꯦ ꯏꯃꯥꯟꯅꯕ ꯃꯍꯦꯁ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯋꯥꯔꯦꯅ ꯍꯜꯂꯛꯄꯁꯤꯗ ꯃꯪ ꯑꯃ ꯂꯩꯕ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯜꯂꯒ ꯕꯣꯔꯣꯏ ꯄꯥꯝꯕꯤ ꯑꯃꯁꯨ ꯂꯩ ꯕꯣꯔꯣꯏ ꯄꯥꯝꯕꯤꯗꯣ ꯍꯦꯛ ꯌꯧꯕꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁꯨꯝ ꯁꯝꯁꯦ ꯆꯞ ꯆꯞ ꯌꯨꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯀꯤꯕꯗꯒꯤ ꯋꯥꯔꯤꯒ ꯑꯃꯠꯇ ꯁꯥꯟꯅꯗ꯭ꯔꯦꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥꯟꯅꯕꯁꯦ ꯀꯟꯅ ꯂꯥꯎꯔꯛꯑꯦꯕ ꯑꯩꯁꯦ ꯑꯍꯥꯟꯕ ꯀꯩꯁꯨ ꯈꯜꯂꯝꯗꯦꯕ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯂꯛꯅꯕꯗꯣ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡꯗꯅ ꯑꯗꯨꯒ ꯑꯩꯅꯁꯨ ꯀꯔꯤꯅꯣ ꯃꯈꯣꯟ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ ꯌꯦꯡꯊꯣꯛꯄꯗꯗꯤ ꯑꯗꯨꯗ ꯑꯩꯅꯗꯤ ꯁꯛ ꯎꯗ꯭ꯔꯦ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯑꯩꯁꯨ ꯀꯤꯃꯟꯗꯅ ꯀꯟꯅ ꯊꯧꯔꯦꯕ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯑꯩꯅ ꯏꯃꯥꯟꯅꯕꯗ ꯀꯩꯅꯣ ꯚꯥꯏ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯣ ꯅꯪ ꯇꯥꯕ꯭ꯔꯥ ꯀꯥꯏꯅ ꯍꯪꯉꯦꯕ ꯃꯁꯛꯀꯗꯣ ꯎꯗ꯭ꯔꯥꯅ ꯍꯪꯉꯦꯕ ꯃꯥꯁꯨ ꯎꯗꯦ ꯚꯥꯏ ꯀꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯅꯪ ꯎꯕ꯭ꯔꯣ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯉꯛꯑꯦꯕ ꯍꯪꯕ ꯃꯇꯝꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯉꯥꯛꯇ ꯁꯦꯠꯂꯦꯅ ꯍꯥꯏꯔꯛꯑꯦꯕ ꯑꯍꯥꯟꯕꯗꯅ ꯎꯗꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯂꯋꯥꯏꯁꯦ ꯆꯞ ꯆꯞ ꯌꯨꯡꯉꯦꯅ ꯁꯝꯗꯦ ꯃꯍꯦꯁꯅꯁꯨ ꯀꯟꯅ ꯊꯧꯔꯣ ꯚꯥꯏ ꯑꯩ ꯀꯤꯔꯦ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯁꯨ ꯀꯟꯅ ꯊꯧꯔꯦ ꯑꯩꯁꯨ ꯌꯨꯝ ꯌꯧꯔꯦ ꯂꯩꯍꯧꯔꯒꯦ ꯐꯖꯅ ꯆꯠꯂꯣ ꯅꯪꯁꯨ ꯑꯗꯨꯅ ꯍꯥꯏꯔꯦ ꯑꯩꯁꯨ ꯌꯨꯝ ꯌꯧꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯁꯨ ꯌꯨꯝ ꯌꯧꯔꯦꯅ ꯍꯥꯏꯔꯛꯑꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯇꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕꯁꯦ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯍꯨꯝꯁꯤꯗ ꯁꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯃꯈꯥ ꯇꯥꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯉꯥꯏꯕꯃꯛꯇꯤ ꯅꯠꯇꯦ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯃꯌꯥꯝꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯁꯤꯡꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩ ꯅꯝꯕꯔ ꯑꯃ ꯍꯥꯏꯖꯔꯝꯒꯦ 9774505165 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎꯕꯤꯔꯛꯎ ꯋꯥꯆꯞꯇ ꯄꯥꯎꯕꯤꯔꯛꯎ ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯥꯞꯅꯤꯡꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯑꯗꯣꯝꯒꯤ ꯐꯣꯟꯒꯤ ꯅꯣꯠꯁꯇ ꯏꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯋꯥꯆꯞ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯄꯤ ꯄꯦꯁ ꯇꯧꯁꯤꯟꯗꯨꯅ ꯊꯥꯖꯤꯟꯕꯤꯔꯛꯎ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯣ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ